Arambai News Guwahati da Manipuri Pau tabiriba singbu ihan hanbamaktada Chingangbam Sujitarani na khurumjari hujing asigi samlappa maruba pausing lobirasi. Board of Secondary Education Assam Sevana mathang chehi habadi Englishing ani kurmathoigi Mars ki ahan bachayol da pangthokadariba SSLC parikya gi form submit tobgi matam lauthokre. Candidates singna lakliba November tang ani dagi November kulhumdoi fawgi manungda online mode ki khuthangda application form submit tobu yagani. Application form gi chalan November 13 generate togani aduga November 13 gi mamangda bank ta fee deposit togadabani. Candidates singna December 5 dagina tara fawgi manungda makhoi gi form re-examine toba yagani aduga December 15 gi mamangda final submit togadabani. Assam Lengakna matam sangna lepraba NRC gi issue amuk sogaiba horakle. NRC gi final list yauriba foreigners singi maming lawthoknabagi directive ama state coordinator Hitesh Dev Sarmana ngasi DC Singh amadi district register of citizen registration da issue tawkhre. Declared foreigners haibadi DF, doubtful voters haibadi DV amadi pending in foreigners tribunals haibadi PFT Singh amadi makogi charon suron singi maming kaya NRC da yauduna leiri asigomba maming sing ase NRC dagi kakthatnabagi speaking order ama thoknanaba district official sing asida state coordinator na khanghanki. Final NRC phone dringagi mangoinana authority singna kanagumba amagi maming matam amada hektamak verify tawba natraga hapchinba natraga lokthokpa yai hainasu state coordinator asina makhatana khanghanki. Assam dadi COVID pandemic ka iroinana assembly mikhal gidamak political party sing punsinba amadi khaidokpagi thong kanna chatharakli. Congress na luchingba Grand Alliance ta AIUDF yaukrabagi matung ngasidagi hauna CPI amadi CPI ML su yauragani. BJP bu maithiba pinanaba afangba khulai siznagani haina State Congress President Ripun Borana haikre. Adubu nauna semkiba AJP amadi Raizor Dol dadi Congress na kaurabasu tabidana leiri. Nakalamaromda oigi political party ani haibadi CPI amadi CPI ML asidi Assamda yamnamak solaba MLA ama fawba puthokpa ngamjadaba party singni. Congress ki Grand Alliance asida michang yamhanba natana kari hena kanagadoriba yengningai oiri. Nagalamaromda AGP amadi AJP gi marakta hunabasu lepalaitri. AGP gi president amadi minister suariba Atul Borana AGP di maming chatlaba amadi mara taraba regional political party ni aduga AJP di AGP gi copy tawba party ni. Tholiba maming asimakna AGP ga naksinanaba leiduna miyamda chamamna hananaba party amani haibadu tai haiki. Sulekha hariba muki company asiga chaurakna mana haladuna matamamada Surekha haina puthorakpada miyamna pamna khidabagi dasadu AJP su taraklagani haina mahakna makhatana haiki. Assamda lam leijadaba miyoi singda lamga loinana lam pata yenthokpagi khongjang ama changsiladuna state asigi CM Sarvanand Sonowal na state asigi apik pacha thariba miyoi singda makhoi gi district ki DC office singdagi lam pata loba yaragani haikre. Masigi matangda revenue department na yamna thunamak notification ama thoklagani haina CM na lauthokre. Ngasi khongjang asi hogdokpoina cha thaba miyoi tarukta symbolically lam pata CM na yenthokre. Kaziranga National Park laklibo October gi tang kunmathoidagi hangdoklagani adubu hangdokadoriba si range anikhak haibadi Kaziranga amadi Bagori range khaktani asigi sumathakta Kaziranga manungda tourist singna samu tongduna chatpadi yakhiroi aduga jeep kumbada chatpadadi ayaba pikre. Tha taret ki matung ngasidagi leibaga sigi cinema hall sing hangdoknakre adubu Assam dadi health department ki maikaidagi guidelines sing piraktabadagi cinema hall sing hangdoknakhide adubu hayengdagi Assam gi cinema hall sing hangdoklaba yari. Assam gi asai lobagi wathokta chenaba SP Sanjit Krishna hokiba lebak pokpa numittagi lotun leirakhiba adu ngasidi surrender tawduna changjarakre. Assam Police ki headquarter da mahak pungasi pung 13 dagi numidang wairam pung 5 fawba wahang pahang chathaki mamaithangda ADGP oriba GP Singh amadi CID gi IGP Surendra Kumar Police headquarter da lakhibaga loinana mahakpu detain tawduna CID gi office tamna pukhi.
Hayengdi mahak officially pharagani hairi. Nakal amaromda wathog asida chenaba Aksai Telecommunications ki mapu Aksai Chan Marwari Hospital dagi ngasi Sarasigi Apollo Hospital da amuk hongdokre. Marwari Hospital gi bathroom da tusanbagi drama sanakraba matung police na phadanabagi damak Apollo Hospital da karamba anuba drama ama Aksai Chan amuk sanarakadoriba yengningai oidi. Manipura COVID positive oibagi masing leptana hengalakpadagi COVID anabasing layengбада hena khudong chananaba Imphal gi North AOC da leiba Imphal Hotel COVID Care Center onthoknaba thorang lengakna paikhatlakre. Nakalamaromda Rims amadi Janims Hospital da Dr. Singna COVID anabasingbu layengbagi thabak chathariba si kupna pana hannabagi damak Manipur lengakna IS officer anida ngasidagi hauna thodang sinakre. Manipur na India da tinkiba numit October 15 bu Black Day haibadi amamba numit ni haina tongan ba lalhulup singna kaukiba General Strike mapung phana loisinkhre. Ngasigi numit asibu Korkomna National Black Day haina ningsingduna Manipur pumbada total shutdown lokthokibadagi miyamgi mahusagi punsida yamna chauna akaiba pikhi. Manipur da naharol kaya ama sananabagidamak poglai haibasimadi kakpa yararoidabane. Mato asumna state asigi athlete Likmabam Susilasu Hungary gi Budapest ta chahi asigi October 10 kulhumdoidagina kuntaruk phawba pangthokadoriba judo foreign exposure event ta saruk yananabagidamak judo team gi judoka manga khalakpada mahaksu yaurakre. Panba yai awang nungpoktagi mahak matomta khalakibane. Hariba even asida lebak marfumathoidagi judoka punna chatruka nifumangana saruk yari. Imphal gi haingang da pokibi chahi kunmanga surabi judoka asi Olympic qualifiers ta point chanipan ga kuntraumdoi phangduna nifumathoi suba rank ta leiribane. Mahak Englisingani Taramapanda England da pangthokiba Commonwealth Judo Championship ki KG Nifunipan category da gold medal panglakibane. Handaki even asidasu Susilana KG Nifunipan ki category da compete tawudabane. Arunachal lengakna administration ga mari lenana yamnamak top maongi thorang ama paikhalakli. State asigi MLA kunithoibu minister singi advisor sing oina hapkhre. Minister singda mateng pangba department singi thabak thong yangsil hanba loinana hojik chathariba project sing monitor tobana advisor sing asigi thau oigani. Nakalamaromda appointment asina state asigi langaida sel thumgi maikaida karigumba amata sokhaloi haina CM Pema Khanduna haiki. Asida sunatana advisor sing asida remuneration perk natraga atay ahinba khudong chaba singsu amata piroi haire. Nagaland lengak nangasi tribal ho sing civil society organization sing church ki loop sing political party sing loidana masak nareba miyoi kaya yauna consultative meeting ama Kohima da pangthokre. Naga political issue amadi Naga Santigi wari sanabagi matangda pung taruk chupna khanaraba matung yetnaba leitana warep tarit lauki. Warep singadugi manungda Naga singi unique history bu sakhang biba loinana Naga issue asi political issue ama oina sakhang bibagi damak India lengak bu thagat pa phongdokpa. Naga Santigi wari sanari ba group singda amato oibagi achet pa wakhalon gi makhada punsinba amadi one solution for one people gi pandam athuwa matamda phangnanaba hotnaba haibina chingba warep sing lauki. Assam ngasi COVID-19 gi anoba positive case chatret ka humpumapan phangthibaga loinana apunba confirm case masing lagamaga lising marfutarani pan chamapan ga marfuni thoi yokre lising kunipan ga chanipan sup number ine active oiri ngasi Assam da miyoi mapan COVID number moiduna leikidabaga loinana apunba leikidabagi masing chanipan ga nifu humdo yokre. Tripura ngasi anoba positive case chamaga humbudrani thoi phangkibaga loinana apunba confirm case masing lising kumapan supna kunipane lising ahum ga chahum tarani pana active oiri ngasi Tripura da miyoi ama COVID number moiduna leikitabaga loinana apunba leikidabagi masing chahum ga tarataruk yokre. Manipur ngasi anoba positive case chani ga marphumari phangki apunba confirm case masingna lising tara mari ga chahum humbutrani pane lising ahum ga chama ga marfutara humdoina active oiri ngasi Manipur da miyoi ama COVID number moiduna leikitabaga loinana apunba leikidabagi masing chama supna mari yokre. Arunachal Pradesh apunba confirm case masing lising tarani thoiga chatret humpuni pane lising ahum supna nifu mangana active oiri leikidabagi masing kumapani.
मेघालय ngasi anova positive case chamaga humbudra humdoi phangkibaga loinana apunba confirm case masing lising nipan ga chamaga humpumari yaukhre lising ani ga chamri nifu mangana active oiri ngasi मेघालय da mioi ahum covid number moiduna leikidabaga loinana apunba leikidabagi masing humbudra humdoi yaukhre नागालैंड ngasi anova positive case humbudra taruk phangkibaga loinana confirm case masing lising taret ga chamri marfutrani thoini lising amaga chamri nipuni pana active oiri leikidabagi masing tara taret ni सिक्किम दा अपुनबा confirm case masing lising ahum ga chamri yankhai mapani chahum ga kun mangana active oiri leikidabagi masing yankhai mapani amadi Mizoram da ngasi anova positive case nipan phangkibaga loinana apunba confirm case masing lising ani ga chani kun yaukhre marfutra mapanna active oiri leikidaba amata yaudri amadi India da ngasi gi oina hojik fawda anova positive case lising ni phuma pan ga chatruk humbudra ni pan phangkre masida state taret ki report watli total positive case masing na lag humbudra humdoi dasmik manga ne total active case masing na lag nipan dasmik ama sinone amadi total death na lag amaga lising taramathoi chanipan supna ama yokre ngasi gi oina hojik fawda India da mioi chamri ga marfutra covid number oiduna leikhidre aroibada atopa pausing da हंदक मरक इंडिया की मीडिया सर्कल दा यामना कन्ना ngangnariba wathok amaga mari lenana सुप्रीम कोर्ट ना मुंबई पुलिस ना रजिस्टर तौखिबा टेलीविजन रेटिंग पॉइंट्स हाइबदी टीआरपी वाथोक ता बॉम्बे हाई कोर्ट ता अप्रोच तौननबा रिपब्लिक मीडिया ग्रुप ता ngasi khanghankhre panba yai मुंबई पुलिस ना टीआरपी वाथोक असिदा केस अमा रजिस्टर तौबगा लोयना रिपब्लिक टीवी की चीफ फाइनेंशियल ऑफिसर एस सुंदरमबो वाहंग पहंग चथनबगी दमक कोखलखी केस असिगा मरी लेना चैनल खरगी मपू सिंगसु फाख्रबने ngasi sagolsel numit Mumbai Police की इन्वेस्टिगेशन असिबु सिंगनरदुना पिरकपा रिपब्लिक टीवी की वकत सुप्रीम कोर्ट ना लौ हाइबा याखिदबगा लोइनना मखोगी ऑफिस वर्लीदगी फ्लोरा फाउंटेन हाइबदी बॉम्बे हाई कोर्ट लैरिबासी इनगनई मरमदुना कोर्ट थाजब थमु बॉम्बे हाई कोर्ट फाइल तौ हाइना सुप्रीम कोर्ट ना रिपब्लिक टीवी दा हाइक्रे इंडिया की तरामाथोई सुबह प्रेसिडेंट डॉक्टर APJ अब्दुल कलाम की मपो कुमोन यूनाइटेड नेशंस की इकाई खुमननिंगाई ओइरबा मीटिंग मखादा वर्ल्ड स्टूडेंट्स डे हाइना पांगथोकली हंदक चही की ओइना थोरमसिगी मरोइबा पांदम दे लर्निंग फॉर पीपल प्लानेट प्रॉस्पेरिटी एंड पीस ना ओइरे मसिगी अखनबा थोरम डॉक्टर कलाम की पोकफम रामेश्वरम दा लैबा अब्दुल कलाम मेमोरियम दा पांगथोखरे बांग्लादेश लेंगाकना चाइनीज कंपनी साइनोवेक बायोटेक न साबा कोरोना वैक्सीन की फेज 3 ट्रायल दा को फाइनेंस तौबा ngamloi haina mayek sengna hairakre panba yai को फाइनेंस तौननबगी वाफमसी चाइना ना हंदकता हाइरखिबने नाकलमरोम दा एस्ट्राजेनेका यावना कोविड वैक्सीन पुथोकनबगी मालेमदा मंगजिल थाना चेलिबा कंपनी मंगागा वारी सानरी हाइनसु बांग्लादेश की हेल्थ मिनिस्टर जाहिद मालेकुना हाइरखरे कोविड वायरस संदोकपगी मतंगदा चथखिबा अनोबा रिसर्च वर्क अमगी मतुंगिना निंगथम थागी मतमददी रेस्पिरेटरी ड्रॉपलेट सिंगा डायरेक्ट कांटेक्ट तौबा हेंगलकपा याई हाइरी रेस्पिरेटरी ड्रॉपलेट सिंग असे अयाम्बा फिबम सिंगदा सोशल डिस्टेंसिंग की रिकमेंड तौरिबा फुट तरुक्तगी हेना लापना चटपंगमी असाबा अमदी अकंगबा मफम सिंगददी रेस्पिरेटरी ड्रॉपलेट सिंग असे खरा हेना थुना मनिल ओनखी अदुगा अयिंगबा अमदी अचोटपा मफम सिंगददी मनिल ओनबदा मतम यामना कुइना चंगी हाइरी वर्ल्ड हेल्थ ऑर्गेनाइजेशन की चीफ साइंटिस्ट डॉक्टर सौम्या स्वामीनाथन ना मसामऊ फबन नहारोल सिंगी ओइनदी इंग्लिश सिंगनी कुनिथोई फावबा कोविड वैक्सीन काप फंगदबा याई अदुगा इम्यूनाइजेशन की ओइना प्रायोरिटी पीगदोरिबासी अहल ओइरबा अमदी मसा सोनबा कांगलुप सिंगदनी हाइरखरे वैक्सीन असी करंबा मियोई सिंगदना हाना कापगी खुदोंग चाबा पीगदगे हाइबगी मतंगदसु WHO ना थौरांग यातपा होख्रे अमदी ngasi सुप्रीम कोर्ट ना डोमेस्टिक वायलेंस एक की मखादा लैंडमार्क जजमेंट अमा पीखरे एक असिगी मखादा युमगी मौ अमना माकी मकू मनेमगी मयुमदा हिंगबगी मपुंग फावा राइट ले हाइना जस्टिस अशोक भूषण ना लुचिंगबा जज अहुमगी बेंच ना तरुण बत्रा केसता जज अनी न पीखिबा वारेपु ओंथोकलगा वायल असी ताखिबने पनबा याई तरुण बत्रा केसता मपुरोइबगी ममा मपागी मयुमदा नुपी अमना लैबा यारोय हाइखिबने ngasi ge na dia rambai news guwahati da manipuri pau sandok chapa matang se loisin jabaga loinana amuka so hanna khurumjari